Tanggal kaitel pauna kaitel yano khwarama kaitel pumada tak don haye pumanga dagi midang war pung taru fawba ban kaukre. Tanggal bazar gi ban manung de irang thokre kaitel phambi ani sokle police na lathi charge tawbada tak dogi ni tini sokre. Local body ki mikhal mai paklaba candidate singna harawa phangdo pangi mabuta miyam ki thabak ta mai un simbina ba minister na appeal tawkre. Amasong medicine plan sing na pili bakana ba singi matang da miyam de hena thangan mamathaw tai haina health minister punja thang. Mayambo khurumjari adoni ibri basi impact news ni ai takalamam siam kanaina hauze pungja si phawbagi maraba paw miyam de pizari. Tanggal kaitel pauna kaitel yauna khwairamani kaitel pumada hayang yu pungmanga dagi numidang war pung taruk fawba ban kaukre. Ban asi thangweban kendra development organization ibot singna chief minister okram ibobi singha ka unabada yanaba porak khidabadagi kaukibani. Housing ngahaki mamangda thangweban gi manakta leiba khoyatung kaitel masada pawmi sing unabada ban tobagi wafam asi thangweban kendra development organization ge secretary maisnam jamunana fongdokibani. Unabadu jamunana makha taraduna ngase nongtel pung mariga minit tarak sa pamatamda tagdogi mihut mariga Chief Minister Bangladesh Chief Minister Okram Ibobi Singh Works Minister Ratan Kumar Masung MLA Ranjit Yauna Pungkai Amarom Wari Sanaki Wari Saba adu Chief Minister na Ima Singh Yanapa Pubira o Kaithil Dumak Sagani Hairakpadagi Yanapa Purak Pangamdaduna Tagdogi Mihut Singh Mafam Adudagi Tholaki Haina Fongdoki CM na akoigi haidi bazar gi hoji phami ba pham se mana kai gumba idi mapi mapa haidu oibani na praja thangoi ban praja sing sina yaning dri se moi su lambi gi damakta mase akoi khata chat ka doban nate all manipur se chat ka dabani haiba se khanbi ra kan du da yana gadra haina sa saru bane ba mana khan ba ya ba khalla kan da thamanga taru khakta ni mase da yabi yu haina ma di lekhrabani sani haiba gi decision da mana lei hobodo akoi gi oina sungya ya zaroi haina tawgadoi banne ba adu suk taw tawroi mafam se adum sarani kai them phami mayam du na ngang bodo adum taraga le akoi na ngang bo sungta ta de laura dum thadore akoi thole Khwaraman kaithel taman thomji lakhiba thangmen asami constituency imaibil singi mathakta police na lathi charge tawbada nupi ni sokpadagi rims ta like nakre thaudoga du sok to na rims ta like nakraba nupi singa dudi thangwiban laurungpuri laikai laikhuram gita sei kunthraum do amasong nagamapal soram lerektagi soram landhoni sei humudrani rims ta Laikandari Gita, police na marai bakta lichaina kalakpadagi sokpani landoni su police na saina purapa aduda khwang amasung makhong animakta sokhi thaudoka singa sinamit pung tarani thoi makhairum tarakpa duaida kasturi thong maya da thokibani thangweban kendra development organization tagdona sinba miyawgi mifamama loraba matungda khwaraman kaithel tamna imaibel singna thomjilakpa matamda kasturi thong maya da duty taba police personnel singna lathi charge tawsilakibani hairi Asok pasing adobo, thangweban assembly constituency ki MLA Joy Kishan Masa laktuna haktengna na yengsin ki panbayay tagdona nga se pumanga dagi namidang warang pung taruk fawba tanggal bazar da ban kaukibani. Moina sumaina laikai mawa laude laikai changpa yaroi mairai pabi changpa yaroi thangoi bandi akoi khuyai phunni haibane chingba ima mayamna akoi da ngangbirambado adugi dabakta thangmai bal hauraga ngasi je akoi praja bazar da chapani Bazaar da chapasi da moina police mayam sina thingaga thamme kasturi haigalakpada thinga thambadagi akoina akoi kaimta tawgodo nate akoi changaga si karigino kamai tawbono haibase akoi hangjage na lakpani haina haibasidagi moina khangaudana hekta moi mayam omjalaga akoi de hekta kano phu chaibasi tawkhalakpane ba moina Thangweban Kendra Development Organization tagdona thangal kaithel kaukiba pung taranipan gi ban manungda ima kaithel ge kaithel fambi singa ban tawriba miyo singa chawna umkhatna ki bagalonena kaithel fambi ima ni sokpadagi rims like naki thaudok thofam dagi phamba pawgi matung ina ban sawba kangmu singna temporary market set sabagi thabak sathari ba mafam aduda thugai khokai ba tawrakpada natana kaithel phamba thugai na ba honarakpadagi nakalani gi marakta umkhatna ki bani Thangweban lomdagi nupi nupa yauna lam yamlaba miyamna ima kaithel tamna thomjilakhi bagalonena lambi da kaithel sabi yarui haiba kholau sing lauki police ki team laktuna irang adu laksin ki nakalamaromda ngasiyuk Thangweban gi club kunthra gi apurban lof Thangweban United Club na thau complex da mifama mapam ki bagalonena temporary market set sabagi matangda thokliba wathok asigi warusin ama puraknaba nakalani magi mihut sing yauraga wari sanaba haina wari flaukre tungda
ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯠ ꯀ꯭ꯂꯕ ꯀꯤ ꯃꯤꯍꯨꯠꯁꯤꯡ ꯏꯃꯥ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯈꯪꯍꯜꯂꯝꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯅꯦꯝꯊꯈꯤ Thangal Bazar da temporary market set saribasi achuma thawng nati haina roadside vendors welfare association khwairaman kaithel gi maikai dagi thamlakli JM hall da pangthokiba association asigi 38 suba foundation de tharum agum aduga mari lenana roadside vendors welfare association gi president Khetri Tamana Fongdor kibada Thangal Bazar da hauzik sariba temporary market set asina mafam asida leiriba miyoi kayada khudong sadaba kaya mayuk nagani Masita sunatana kaithel gi card paiba nupi singbo hena khodong saba piba aduga card fangdriba street vendor nupi singbo thawa sadaba thawongni aduba matamda thadok piu haina tamana maileba authority ki puning singsilakle ngasigi tharamada the social scientist Dr. Danavilai Shram AITUC Manipuri State Council ki General Secretary L Sotin Kumar Manipur kaithel phambi apun baluf ki president L Memayauna Association asigi member kayana saruyaki lonena ahloraba association asigi member kayada khodol pot piduna ikai konomas utki Gamena tauge haibadadi aikoi ngamdabadi leiroi toyimasung hairiba Thangal Bazar se gamenoi gi oiba aduguma lambi ama natte Thangal Bazar gi nak yetta leiriba private pata ownership se bi thousands ki matak lay building amada masida koi mayhok lang pok tholakpa ana layeng gi tholakpa day to day gi aikoi adugumlaba latin toilet ki chizna nabagi ising gi darkar lerakpa mairoi ke ama hairiba lambi sida phokdok pokjun tawduna chatpa punamak singa simaram oirakanda ayam kuino changgadabano haiba khangdaba temporary market amoina sabasa masida aikoi association gi oina de aikoi di pamjade Mikhal da mai palba candidate singna makoi asi prajana thagatuna karakpani haiba Thuna Kauba asi chumde haina Manipur Chief Minister Okram Ibobina Fongdokre. Handak pangthokiba local body anigi Mikhalda Congress dagi mai palaba councillor amasung ward members singbu taramna opagi thaurum ga mari lenana Congress bhavanda ngasi pangthokiba thauramda Chief Minister na Mikhalda mai palaba candidate singna ka hena harauba phangdokpagi mahuta praja miyam gi thabak lomda mai onsin binaba hena mathau tai phongdokhi. Miyamna sinarakliba thaudang sing thamoi sengna thabak tawfam thoi Municipal Council Masunaga Pansaita Pifam Toba Pawa Paliba Government Asina Yariba Makai Pina Bahunabagalona Municipal Amadi Naga Pansait ki Thadarak Pasentang Kakthavagi Mahuta Darkar Lerabadi Hena Pina Bahunagani English ni Taratrita Pangto Kadoriba Assembly gi Mikhal Handak Karak Liba candidate Singna Asoba Lauduna Congress ki government amuk halaknaba Honaminasi Haina Fongdoki Masigi election sina Mafam Karada, Koigi party na mai pahuda base, Masi Koi Punama, Ekoida Asoba Parama Tambirabani, Masi wake up corn Haidare, Tum Hugalo Hyderaba, Akoida Bell King Bagumani, Masi wake up call ni, Aduna Koi Kan Hotnaraga, Manipurgi Prazagi, Tazabase, Masi Hena Tamnanaba, Aduna Koi Chinda Panganga, Sinda Nanga, Koi Kanaroi, Manipurgi. Praja Singdi Atai Karim ta Moi Taning Deva. I coin a quay party sina quay party government in a yingo. Si Tore, Si Tore, Si Tore, Si Tore, in Moina Taning isi. Ngasigi tharamada the MPCC ki President Oiriba Manipur Deputy Chief Minister Gai Khangamna Handak BJP na Mikhalda mai palilba se exam da hairaga simple pass tawbaga chap manai haina phongdoki Mahang na haikibada Mikhal mamangda oida padaba prasar kaya tawduna miyambu lana lamjingnaba BJP na honakiba adu supnagi mafam marida BJP na mai papa ngamkiba aduna taksarabani BJP na Congress Party bu sit suna thagat pangamdri haina ngangkiba adu aranbani Congress ki Tanabada Yaman Kibana Masa Masana Mikhal Tengnanaba ticket Pikidabani Adabu Independent Mirep Oina Tagat Kiba Mirep Singi Manungda Sadama Futradi Congress Party na Manungda Sawalaga Tagat Kiba Ngaktani Municipal Council Amadi Naga Pansai ki Puna Sit Kuntaruk Labaki Manungda Sit Kungi Matakta Congress na Government Siamlagani Haiki Position 90, 95, 99% pass to Bakana, a quite tannery simple pass.
ꯑꯁꯤꯗ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯔꯤꯕꯁꯦ ꯊꯥꯔꯠ ꯗꯤꯕꯤꯖꯟꯒ ꯂꯥꯛꯑꯗꯤ ꯀꯌꯥ ꯍꯔꯥꯎꯔꯝꯒꯗꯕꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯉꯛꯏꯁꯦꯀꯣ ꯑꯗꯨ ꯃꯈꯣꯏꯁꯤꯅ ꯄ꯭ꯔꯖꯥꯁꯤ ꯃꯤꯁꯂꯤꯠ ꯇꯧꯅꯅꯕ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯔꯦ ꯗ ꯇꯧꯔꯦ ꯂꯍꯥꯟꯃꯨꯛꯇꯤ ꯃꯈꯣꯏ ꯀꯥꯔꯝꯕꯅꯤ ꯍꯧꯈꯤꯕꯗ ꯍꯟꯗꯛꯇꯤ ꯂꯍꯥꯟꯃꯨꯛꯇꯤ ꯂꯦꯞꯁꯨ ꯂꯦꯞꯇꯅ ꯄꯥꯔꯇꯤ ꯂꯩꯁꯨ ꯂꯩꯇꯅ ꯃꯅꯤꯄꯨꯔꯗ ꯑꯗ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯀꯥꯔꯦ ꯀꯔꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯍꯥꯏꯕ꯭ꯔꯥ ꯍꯦꯛ ꯍꯥꯏꯅꯩꯅꯦ ꯃꯈꯣꯏꯁꯦ ꯑꯦꯀꯥꯎꯟ ꯍꯥꯡꯉꯦ ꯀꯥꯏꯅ ꯑꯦꯀꯥꯎꯟ ꯀꯌꯥꯅꯣ ꯍꯥꯏꯔꯒ ꯂꯨꯄꯥ 100ꯒꯤ ꯑꯦꯀꯥꯎꯟ ꯑꯣꯏꯔꯝꯕꯗꯣ 1000 ꯐꯥꯎ ꯐꯥꯗꯕꯗꯣ ꯃꯦꯗꯤꯁꯅꯦꯜ ꯑꯃꯗꯤ ꯑꯦꯔꯣꯃꯦꯇꯤꯛ ꯄ꯭ꯂꯥꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯞꯅ ꯆꯠꯊꯒꯗꯕ ꯕꯥꯏꯑꯣꯁꯦꯂꯃꯤꯠ ꯉꯁꯤꯗꯒꯤ IMA ꯍꯣꯜ ꯂꯝꯐꯦꯜꯄꯥꯠꯇ ꯍꯧꯈ꯭रे ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯁꯅꯦꯜ ꯄ꯭ꯂꯥꯟꯠꯁ ꯕꯣꯔꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃꯦꯗꯤꯁꯅꯦꯜ ꯄ꯭ꯂꯥꯟꯠꯁ ꯕꯣꯔꯗꯅ ꯑꯥꯌꯨꯁ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯁꯤꯟꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯑꯃꯁꯨꯡ ꯑꯦꯔꯣꯃꯦꯇꯤꯛ ꯄ꯭ꯂꯥꯟꯠꯁ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯏꯅ ꯐꯪꯅꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯦꯗꯤꯁꯅꯦꯜ ꯄ꯭ꯂꯥꯟꯠꯁ ꯑꯃꯁꯨꯡ ꯑꯦꯔꯣꯃꯦꯇꯤक प्लांट्सकी पोथोक्सिंग अमसुंग पांबीसिंग सुमियाम उठकी ngasi ahoba numita resource person kayana lomi singna logadaba thaudang amasung laifam yonpham gi matang da su wangangki ngasi haudopa numita ICE directorate health directorate stakeholders sing amasung lamdam asida leiriba NGO singi mute singna saru yaki tharom asida wangaladuna medicinal amasung aromatic plants singi kanaba miyamda khanganba yokhatpa amadi pak sana thaba mathau tai haina health and family welfare minister amadi ayush ki minister Phungja Thang Tonsing na Phongdoki We have to cultivate the product Manipura labor six. Abe uba plant khadra paso masi it will be very beneficial to all sections of the society. Today's seminar today meets madamda mayam nasu awareness amaga mapidara useful way da lam na kana ba ona ai hanaki program si na se na epindos of avoid na soina inosis Commerce and Industries Minister Govindas Kwanthauzan Bishnupur Police Station ge manungda nupi ni yauna mioi ahum phuram le haina BJP Manipur Pradesh na maral sirakli thaudo wasi yama laibak thibani amadi senari ba minister fam thado kadabani haina BJP Manipur Pradesh na demand tawrakli Minister na phuki ba mioi singa dudi angom Aruna sei kunipan angom Sonia sei kunmathoi angom Deepak sei kunmapan ningthaukhong awang khunau ward number 1 dagin hairi sokla ba mioi ahomak Bishnupur District Hospital da laikanari hairi Panba yaba amana soklaba mioi ahum asigi apokpi angom tombi hadak pangthokiba local body mikhalda nengthakong ward number 1 gi BJP ki candidate oiki Congress party ki nupi member kharana BJP ki symbol amadi prime minister bu natai sada bu wai sizinaduna karem nei haiduna khut thongna ki haiba wahauda angom tombi Bishnupur police custody da leiri thodok adu bu hak thengna na uhowi haiba angom ibemana phongdorpada Minister Govindas na ngarang thelpung ama makhai tab adwaida Bishnupur police station da laklaga angom Deepak hana fuki masigi tungda angom Sonia amadi Aruna fuki haina angom ibemana phongdoki Thaudok asiga mari lenana ngasi ni tapa chutek ta leiba BJP Manipur Pradesh ki office da paumis unaba amada party asigi president Thanaujam Saubana haikibada BJP Manipur Pradesh na thaudok asi yamna haksina lawi loinana thaudok asigi matangda Union Home Minister da warul khangan khre Manipur ki governor ga thaudok asigi matangda unagani amasung senari ba minister fam thadok hanna ba taksingani darkar lerebadi court ki mateng logani haina chawbana phongdoki BJP Manipur Pradesh na thaudok asibu yani ba phongdok tuna makhal kaya gi protest satagani haina su si chawbana makhata ki Congress ki mantri sing sina praja bosum phuraga chief minister na yenglei ngasi ge sarkar police sing mamangda police ki kada Mibu, Nupibu. I could candidate bu mamita pullaga Puba. Kanano police to Masak Tapatai. Police lane police bu phone manata makutna Puba mantri sector batai. Quarter to criminal case to Togani. Migi Mamai the Kupak na Tabayade. Mantri we wishing na. Jumning Misham Manava Puyade. Maramadra Kumasekoi Lemna Toy. Bharatiya Janata Party Manipur Pradesh na Hakchina Lawe. Amaram the Commerce and Industries Minister Govindas Kwanthauzam ki effigy mai thakre BJP Manipur Pradesh ki khongjang sangsin bhaukre Minister Govindas ki ahenba thawmu yanne ba phongdoktuna makhal kaya ki khongjang sangsingani haina laukthokraba matungda ngasidagi hauraga nitepat suthekta laiba BJP Manipur Pradesh ki office gate ta wakani famkhre
Wakan Infam Maduda BJP Manipuri ki President Thaunawjum Sauba MLA TSB Sojit General Secretary Administration M Asnikuma BJP Mahila Morsa National Vice President A Sarda Devi BJP Manipuri Mahila Morsa ki President RK Pramodini District Committee ki Yauna Party asagi member kayana saruyaki Wakan Infam Maduna Minister Govindas Pung Kunmari ki manungda fam thadu haina demand tawrakli Hiramasida state government tumina lerabadi banyaw na makal kaya khongjang sanction gani haina section wasu thamlakli Nakalamoranda Municipal Council ki election dan inthakong Ward number 1 gi BJP ki mirip oikibi angom tombina purami haiba thaudokta gi soktuna sizo hofsta da laikanari bi laisram ongbi sorojini bo asuma wild fangan bi haina Women's Development Committee ningthau khongna Mailaba Singi Puning Singsilakli. Ngasi Manipur Press Club da Pangthopa Pangmi Singi Mifamamada, Pangmi Sing Unabamada, Women's Development Committee ki Secretary RK Tomis Nana. Ningthakong Ward number 1 da Gilaistram Imo Giloina bi Laistram Ongbi Sorojinibo Angom Tombina Masani Galoina Laklaga Mikalda Maitia Libasi Sorozinina Thogan Bani Haina Maral Sidun Ngarang Ayuk Tamtina Furamani. Senariba Sing Ayan gi matung ina atuba matamda Jerak Pangan Biu Haina Tomis Nana Makatana Fongdoki. Khana sainarami basi karigino karmaina tawna kari tawgige haibagi watem na bagi mahutta party gi lebenda choiba nupi si congress ni aduga phuri basina BJP ni masi ulta ama tawhogda bagi ade haibagi phibamda masi khabar kagas ta hapi reiba ngangbi reiba wafam mayam si aikoi nupi mayam na chumbane na amata lawbangam de aikoi isa makna aduga exactly oiba report aikoi na piba matamda pabung chawba na mathong maram khangdana ningthau khong khungi in detail khangdana board ki matamda su khangde amada khangde la akanda microphone ama bu phangadi makhau pong na ngangbagi chanabi se masi amu hana tawbiganu Bisnupur na phaki ba angom tombi amasung masa ni ngasi CGM Bisnupur gi mamana puthokre tombi amasung masanupi Aruna amasung Dipakpo thas ke konmanga faba police remand lauthakre masanapi Sonia di masangam dabadagi hayeng faba medical treatment pirama matungda hayeng amuk kahana court puthokani hairi makoi bo IPC ke section 307 326 354 amasung 34 gi makhada phagat kibani ngasi Imphal East amasung Imphal West ke tongan torba mafam singda mari leba police team singna cordon and search Operation Sathakre, Imphal West ke Singjamit Singa Matak Songtham Lekaida, Police na Cordon and Search Operation Sathake. Operation adu Imphal West ASP ke Supervision Makada DSP Commando Operation Nepram Netrajin amasung Imphal West District Police Commando OC Sanjone Lusingba Team Amana Sathaki bani. Nahan makhe ke manata babongda ngasti ke tibahumagi tabak adu yum da susang dona Sathaki. Tiba humba adu loisilaba matungda miyai tarahumdoi Singjami Police Station da puduna makhataba wahang sataraba matungda thadokre. Amarom the Imphal East tasu Gwalapati Auto Parking dagi KR Lane Ground Faba tiba humagi tabak sathaki. Operation adu additional SP Operation W Singajit amasung Commando OCP achoban lusingba timamana sathaki bani. Masida KYKL ge bail out ama yauna miyai mapan makhataba verification taraba matungda thadokre hairi. Singjamai Police Station na Huran Graba Bolero Ahum Pagat Pangam Kre Lunena, Gari Huran Badasiana Bani Haiba, Mio Ahum Su Fare. Pagat Pangam Kraba Bolero Ahum Adugi, registration Sing Adudi MN01K5083, MN04A 6042, MN01W 5083 ne. Gari Huran Badasiana Haidana Police the Pagat Pangam Kraba Mio Sing Adudi, Muhammad Kabir Ahmad, alias Sanju Saikun Apokpa Basir Rahman, alias Naha Chauba. Muhammad Nanau Khan Saykun Matoi Apopa Laikedrama Muhammad Abdul Khalif Amasung Muhammad Fayaz Khan Saykun Apopa Muhammad Ali Makoi Ahumak Lilong Kunau Dagini Muhammad Nanau Khan Amadi Muhammad Fayaz Khan di Imphal West Commando na Singjamai Police Station da Sinarakibani Bolero Ahum Amasung Gari Huran Madasiana Bamioy Ahum Adu Ngasi Singjamai Police Station Asigi OC and Ingo Samasung OC in charge A Devakanta Singh MPS Lusingba Anti-Thief Squad Team na Paumi Singi Mamangda Putoki. Ningsingba Yaba Amana Imphal West KSP Dr. AK Zalazin Amasung Edison SP Dr. S. Ibom Sagi Akan Mamiyang Makada Singjamai Police Station City Police Station Lampel Police Station Gi Oiba Anti-Thief Squad Sem Kibani Lunena Huran Kraba Gari Amadi Gari Huram Siana Bamia Kaya Fagat Pangamba Laikrabani.
Northeast State Regional Committee na National Environment Awareness Campaign Program lisungni taramani taramanga kidamakta khangalaba NGO amasung institutions single list Directorate of Environment ki notice board ta thitle haina Directorate asigi chairwal amana khangalakli loina khangalaba organizations singna thas ki kunda Directorate of Environment ki RRA dagi fund release letter lawraba yagani haina so makatana fongdorkli Marisaba Mobile Computer Study Center ngasi kai samtham kawi khulda hangdokre hariba center asi NIEL IT Infal Center amasung Kaisamthong Kawi Youth Union anina punna sindana hangdokpane ngasi hangdokpagi thorom adu Kaisamthong Community Hall da pangthoki thorom adu da Sangoman Assembly constituency gi MLA da RK Imo NIELIT gi Director T Gonindra amasung Kaisamthong Kawi Khulgi Kulakpa Lungpiga Remaina Sarvyaki Neutron stars da Astrophysical Laboratory for Matter in Extreme State Hyper Topic Sida Lecture Program Mapang Thokre. Lecture Program C College Extension Lecture Program Yamakada Modern College Sindana College Asigi Multi-Purpose Hall the Pangthokibani. Neutron stars the Astrophysical Laboratory for Matter in Extreme State Hyper Topic Asida South Africa gi Darwanda Laiba University of KwaZulu Natal West Live Campus ki Associate Professor Dr. Sovarthi Rain Alexa PK. Lecture Pibagi Association Naduda College Asiki Oja Sungamasung Mahiroi Kayana Saruyaki. ZSCRE Skill Solution Dagi Past the Ukraba Trainee Singi Convocation Tharom Ngasi Singmairong the Laiba Hotel Class Grandi the Pangtokre. Ngasi Tharomadu the Saruyaki by Manipur Government Ki Labor and Employment Department Ki Minister Ihemo Sandrana ZSCRE na Paikat liba tabak tharum kayabu thagarpa phongdok ke bagalunena tongan malamda training fangduna tabak taukraba mioi singda thagarpa sa phongdoki mangna haiki bada sakhapa lamdam ama sagana ba khona bada skill development training gi thauromasi yamna maru oi GSCRE dagi Pangliba training aduna tungi lakadaba punsida sijinaduna mai papa punsi ama ohengadabani haina minister na fongdoki ZSCRE Skill Solution gi CEO I Niranjanna lakliba lisingani kulomdoi fabada India gi awanopo state singi naharo lak amada thabak pina pandam thamli haina ngasigi thoramadada mairina fongdoki ngasi pangthoke ba convocation adуда Manipur gi district mapanda gi lakpa trainee chamatara mangada minister na certificate sing yenthoki Convocation haiba numit asi yamna maru hoiba yamna institute amagi amasung institute da lairiba satra satri sing hoiba yam nungaiba yam maru hoiba numit ni ekoina pigadoriba koi JCRE na training tawra matungda pigadoriba certificates me am to pairaga mapanda employment seek tawgadoribani adi mapanda madu certification aduna khulai hoina pairaga life ki journey amada life ki struggle amada sakhigadoba madu yam nusiba nungaiba yam historic moment amne na haisani Haukiba January Mari Tokiba Yua Havagi Taudoki epicenter Oikiba Kawi Kulenda Kunja Sing Sangba Kinab Amadi Kul Hongdokiba Namaram Oiraga Mapamaduki Maru Potok Oriba Komla Sing Pak Nana Hectuna Infala Purakre Kul Hongdok Amadi Kul the Sangba Kibana Kunja Singna Umangda Yarekli Lunena Komla Singasi Mangla Kadra Kanbadagi Pak Nana Hectuni Infalda Purakpani Haina Kunjamana Fondoraki Hauja Haujima Kawi Kulendagi Purapa Komlas Lising Nipurom Uripok Lai Kulemi Manakta Laiba Kosi Coaching Center ki Makada Laiba Dukan Amada Thamle Komla Singasi Yonbana Kawi Kulengi Maruiba Senda Lambi Ojariba Kunja Singbo Miyamna Mateng Pangbi Haina Kunja Singna Paujilakli Kunji Hong Dore Upai Laitre Zum the Labor Shukire Jangan the Le Kunda put say a momo lava set Basu Kibagi Mam Sitana Putoraga. No net the towers I have, no net house, block loving I later begin. She got it out the Guayraga Pura. Hekpa Karakra Labor, I quite take the night Samangam Dre. Kunda Moisu Po Hoingdoba, put say Hoingdoba Zum Kai he begin later. Kunda Tabak Wahan Jang Dreva. Tumbasukire, Kun Samasukire. No, I tell him, Kun Papa, na Heraga, the Miamahatan. Northeast Forum for International Solidarity NEFI na Shinduna Yua Havada victim Ohuraba Singda relief journey ama noni da leba Longmai village pang thokre haiba relief journey asi ngarang Manipur University dagi lamthaki Nefis volunteers singna relief material amasung blanket yanthokpa danatana thabak thorom singda su mating pangki
Tamil Sangam More की General Secretary ओरिबा श्री के.वी. सुब्रमण्यमबु सत्किब जनवरी 13 साखंगदब सिंगना नोमैना काफ्तना हानबा होनरमकी थवंगबु मोरेदा लैरिबा तोंगान तोंगानबा कम्युनिटी के लीडर्स सिंगना यामना कन्ना याननेबा फोंदोरकली थौदोक अदुबु याननेबा फोंदोकपा कम्युनिटी लीडर्स सिंगी मिफम मंगसी मोरेदा लैबा बॉर्डर ट्रेड्स चेंबर ऑफ कॉमर्स के ऑफिस ता पांगथोक्तना वारे मरिसु लौखरे लोनेना सेनबा सिंग लाखलिबा जनवरी 10 फाबगी मनुंगदा फाबिनाबा मोरे पुलिस स्टेशन दा अइबा सेरोल पिसिन वाकटक्रे करिगुमा पुलिस न सेनबा सिंग फाकटपा ngamdrabadi January 18 dagi morida leiriba dukan sing matam kaktana thong longani haina tirul sina makata na phongdorakli National Board for Micro, Small and Medium Enterprises ki tarawmdurak suba mifamda haudokraba Make in Manipur Initiative for Employment Generation ki matangda Manipur Commerce amasung Industries ki Minister Govindas Konthaujam na ngasi New Delhi ki Bigyan Bhavan da pangthokpa mifam amada pawdam khre Union Minister for ME Kalras Misrana Sialaudana Pangthokiba Mifam Aduda Satkiba Sahi November Gitang Control Launch Taukiba Make in Manipur Initiative for Employment Generation Gimatangda Masakai na Pagdam Ki Loinana Aspire Scheme Gi Makada Manipur Gi Livelihood Business Incubators Mapanbu India Government Sanction Tauropada Haraba Fongdoki Hariba LVIS Asina Manipur Gi District Mapanda Yamna Maru Oiba Thawong Logadori Hainaso Gomidas Konthaujamna Fongdoki Cable line semada postagi taduna koki sarukta sokpadagi brand operation tawduna leiriba uripo khaidem laikaidagi Impact TV gi lineman Brahmachari Mayum Haridata Sarmagi brand amukta e tholakpadagi anirak suba operation tawduna aruba phibam da leiriba asida Impact TV gi LCO singi maikaidagi walauriba khodimakna Makatana angam mating pangbiu haina All Manipur Local Cable Operators Association na Sirlamada appeal tawrakli loinana ahan bagi one selgi mating panglakiba LCO amadi subscribers singbo thakarpasu phongdorakli Metai irol iyak loina silol apun balov milal kanglai pak na sinduna metai irol iyak lining inat sakhodana ba khonaramba loinana singmi tami ge mari hena sessionana bakana khonaramba miyam gilu sing purel sing sabam akaba lekidabagi mapan sabaning sing kumon ge mari lenana Laipa ki thakta laibak ningbada yumpham oiba saireng thiba sangdamnaba ki thoram amanga sei pung 13 gi matamda milalgi mayaloi sangda pangthokre makom mathang takraba singda lakadriba January 10 gi January gi tang 19 da BT rota laibar umhan theater da pangthokadoriba mapalak suba miyam gi lusing purel akaba ning sing kuman thoram namita khusinagani Mapal Kangzemu the Manipur Tourism Department masuk All Manipur Polo Association sinduna satariba ahan Manipur Starhood Day Women's Polo Tournament ki ngasi sana ki matchta seroi team amasing uspa team mai pakre ngasi sana ki ahan matchta seroi team na Kangla team bo panjal mapal ma mai theba piki bani amaramda USA team bo represent toriba uspa na Sangai Polo team bo panjal tarit mangada thoikre Khorai ahongai thangjam laikai the first 5-man A-side football tournament lakliba February tang amada pangtholagani Youth Development Committee na sindna pangthokodriba tournament asigi form pisinbagi aruba matamna tha sagi tang kunmanga fawbani hairi Kumalang Park Main Stadium na sathariba AIFF Under 15 Youth League ki ngasi sanakiba ahanba match da Gangtok Himalayan Sporting Sikkim mai pakre ngasi ayuk pung 13 taba matamdagi Gangtok Himalayan Sporting Sikkim amasung NRL SPT Football Academy Guwahati anigi marakta sanaki match aduda Gangtok Himalayan Sporting na NRL SPT Football Academy bo panjal ahum sinoda maitiba piki Gangtok Himalayan gi panjal ahum adu gi manungda goal anina Ong Seringna match adugi kunmari masung yang mari suba minute aduga goal amana Suras Limbona match adugi nipunipan suba minute sanduna mai paki bani amaron ngasi sanaki ba ani suba match tana Yumbu Nirekwa FC bo Aizol FC na panjal ani sinoda mai tiba pikre Aizol gi panjal ani adu Peter Lalduram amasung Flaurana panjal amam sanduna mai paki bani Hausi arobada moroba paumana pizari Thangal kaithel pauna kaithel yauna khwaraman kaithel pumada takdon hayeng ayuk pung manga dagi numidang wana pung taru fawba ban kaukre Thangal bazagi ban manung irang thokre kaithel phambi ani sokre police na lathi charge tawbada takdogi nupi ani su sokre
local body ki mikhal mai pa laba candidate singna harawa phangdok ki mahuta miyam ki thabak te hena mai kun sinbinaba chief minister na appeal tawkre amasung medicine plan singna piriba kanaba singi matangda miyam di hena khangan mathau tai haina health minister phungja thana phongdokre